ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯥ! ꯑꯣ ꯏꯃꯥ! ꯀꯗꯣꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯖꯥꯠ ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ? ꯌꯨꯝ ꯃꯈꯥꯗ ꯁꯨꯛꯂꯦꯛ ꯂꯩꯅꯤꯡꯗꯦꯍꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨ꯫ ꯑꯣ ꯏꯃꯥ! ꯏꯃꯥ! ꯑꯩ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕꯅꯦꯕ ꯃꯥ꯫ ꯕꯦꯝꯃ! ꯏꯃꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯀꯗꯥꯏꯗꯅꯣꯒ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦꯅꯦ꯫ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯔꯣ? ꯑꯁ ꯏꯅꯝꯃ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯣꯛꯈꯤꯕ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯑꯩ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕꯅꯤ, ꯑꯗꯨꯒ ꯀꯩꯅꯣ ꯈꯪꯗꯦ, ꯑꯩꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯅꯕ ꯍꯦꯛꯇ ꯁꯤꯜꯂꯛꯀꯅꯤꯕ꯫ ꯑꯩ ꯏꯁꯦ ꯁꯨꯝ ꯀꯥꯔꯦꯕ ꯑꯩꯈꯣꯏ ꯏꯃꯥꯁꯦ꯫ ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯣꯏꯔꯦ ꯊꯣꯛꯈꯤꯕ, ꯄꯣꯠꯐꯝ ꯂꯣꯝꯗ ꯆꯠꯂꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯗꯣ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯕꯦꯝꯃ ꯅꯪꯕꯣ? ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯏꯅꯝꯃ, ꯑꯗꯨꯅ ꯏꯃꯥꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯃꯨꯛ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯤꯁꯤꯅꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯧꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤꯗꯤ, ꯑꯩꯅꯕꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯇꯣꯏ ꯑꯣꯏꯔꯗꯤ꯫ ꯅꯪꯕꯨ ꯆꯠꯇꯧꯔꯕ꯭ꯔꯅꯤ ꯏꯃꯥ ꯏꯕꯦꯝꯃ? ꯏꯃꯥꯁꯦ ꯇꯥꯃꯨꯒꯤ ꯄꯣꯠꯐꯝꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯤꯕꯅꯤꯅꯦ꯫ ꯑꯗ ꯄꯣꯠꯐꯝꯗꯒꯤ ꯑꯩꯁꯦ ꯅꯪ ꯊꯕꯛ ꯆꯠꯀꯅꯤꯗꯣ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯆꯦꯜꯂꯛꯂꯤꯕꯅꯤꯅꯦ ꯏꯃꯥꯁꯦ꯫ ꯏꯃꯥ, ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤ ꯑꯩꯅꯒ ꯈꯔ ꯊꯦꯡꯕ ꯀꯥꯟꯁꯤꯗꯕ ꯑꯃꯨꯛ ꯉꯥꯏꯅꯍꯜꯂꯦꯕꯁꯦ꯫ ꯑꯗꯣ ꯑꯩꯁꯨ ꯅꯪꯅꯅꯕ ꯍꯜꯂꯛꯏꯗꯅ ꯁꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯁꯦ꯫ ꯃꯁꯤꯗꯤꯑꯕ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ, ꯁꯧ ꯍꯦꯛ ꯂꯥꯎꯔꯗꯅ ꯑꯩꯕ꯫ ꯁꯤ ꯏꯕꯦꯝꯃꯁꯦ ꯁꯤꯗ ꯂꯩꯔꯁꯦ꯫ ꯀꯗꯥꯏꯗꯣ ꯏꯃꯥ? ꯄꯤꯔꯣꯁꯦ, ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯉꯤ꯫ ꯑꯩ ꯆꯠꯂꯦꯀꯣ, ꯆꯠꯂꯦ ꯑꯩ꯫ ꯐꯖꯅ ꯅꯤꯡꯊꯤꯅ ꯌꯦꯡꯗꯅ ꯆꯠꯂꯨꯀꯣ, ꯉꯟꯅ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯧ ꯏꯃꯥ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯆꯠꯂꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯃꯥꯅ ꯑꯁꯨꯝꯅ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯌꯥꯝ ꯁꯥꯎꯕꯅꯤ ꯏꯃꯥ꯫ ꯃꯥ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯕꯁꯨ ꯑꯣꯏꯗꯦ꯫ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯔꯕꯅꯤ꯫ ꯃꯁꯤꯅ ꯁꯣꯏꯗꯅ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤꯗ ꯏꯃꯥ꯫ ꯏꯃꯥꯅꯁꯨ ꯈꯔ ꯍꯥꯏꯌꯨ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯕꯗꯤ ꯋꯥꯔꯧꯈ꯭ꯔꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ, ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯖꯕ ꯅꯠꯇꯦ꯫ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯐꯠꯇꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯇꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯃꯧꯋꯥ, ꯏꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦꯅꯦ, ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯃꯋꯥꯗꯨꯒ ꯈꯠꯅꯗꯨꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯨꯔꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯗꯕ ꯅꯠꯇꯦꯅꯦ꯫ ꯃꯧ, ꯏꯃꯥ ꯈꯪꯉꯤꯅꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯍꯦꯟꯅ ꯋꯥꯔꯧꯈꯤꯅꯤ ꯍꯥꯏꯗꯅ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯅꯤ꯫ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯁꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯖꯕꯅꯦ ꯑꯩꯁꯨ꯫ ꯍꯧꯖꯤꯛꯇꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯊꯦꯝꯅꯧꯗꯨꯅ ꯉꯥꯡꯗ꯭ꯔꯕꯗꯤ ꯁꯨꯝ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯍꯦꯜꯂꯛꯇꯨꯅ ꯐꯠꯇꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯃꯥꯒꯤ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯦ ꯀꯅꯥꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯗꯨꯅ ꯃꯣꯏ ꯇꯥꯆꯧꯅꯗꯤ ꯊꯦꯝꯅꯧꯗꯨꯅ ꯉꯥꯡꯅꯔꯒ ꯆꯠꯈꯤꯅꯕ ꯍꯥꯏꯌꯣꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯛ ꯌꯦꯡꯈꯤꯁꯤ ꯍꯥꯏꯗꯅ ꯍꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅꯤ ꯏꯃꯥꯁꯨ ꯈꯟꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯕꯨꯅꯦ, ꯃꯥꯅ ꯍꯧꯖꯤꯛꯁꯦ ꯑꯁꯣꯝꯒꯤ ꯋꯥ ꯍꯦꯛ ꯍꯧꯗꯣꯛꯂꯨꯕꯒ ꯐ꯭ꯔꯪ ꯁꯥꯎꯔꯒ ꯋꯥ ꯀꯟꯊꯣꯛꯄꯁꯤꯗ ꯏꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯈꯔ ꯂꯩꯔꯒꯅꯦ ꯇꯞꯅ ꯊꯦꯝꯅꯧꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒꯦꯗꯅ ꯂꯩꯔꯤꯕꯅꯤ ꯏꯕꯦꯝꯃ꯫ ꯈꯪꯗ꯭ꯔꯦ, ꯏꯃꯥꯁꯨ ꯀꯣꯛꯀꯥꯁꯤ ꯏꯉꯥꯎ ꯉꯥꯎꯔꯕꯅꯤ ꯏꯕꯦꯝꯃ꯫ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦꯅꯤ ꯏꯃꯥꯁꯨ꯫ ꯍꯣꯏ ꯏꯃꯥ, ꯍꯧꯖꯤꯛ ꯃꯈꯪꯉꯥꯏ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯈꯔ ꯊꯦꯝꯅꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯁꯤ꯫ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯣꯏ ꯇꯥꯆꯧꯅꯁꯨ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯕꯅꯤ꯫ ꯄꯪꯆꯠꯇ ꯆꯠꯇꯨꯅ ꯂꯩ, ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥ ꯊꯣꯛꯂꯕꯅꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯐꯅꯕꯕꯨꯗꯤ ꯑꯗꯨꯝ ꯈꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣই ꯕꯦꯝꯃꯁꯦ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ ꯍꯟꯗꯛꯇꯤ꯫ ꯍꯣꯏ, ꯁꯤ ꯐꯔꯦꯁꯦ꯫ ꯀꯔꯤꯅꯣ ꯏꯃꯥ ꯏꯆꯥ ꯐꯒꯗꯕꯗꯨ ꯇꯥꯟꯅꯔꯁꯤ꯫ ꯑꯗꯣ ꯏꯃꯥꯅꯦ ꯅꯅꯦ ꯀꯨꯃꯥꯔꯤ ꯍꯣꯏꯗ ꯉꯥꯏꯍꯥꯛꯇ ꯌꯧꯔꯨꯈꯤꯒꯦ꯫ ꯃꯁꯥ ꯉꯝꯗꯦꯅꯦ ꯅꯅꯦꯗꯣ,
ꯑꯩꯁꯨ ꯄꯥꯎ ꯏꯒ ꯑꯝꯇ ꯇꯥꯗꯦ ꯍꯟꯗꯛꯇꯤ ꯆꯠꯄꯁꯨ ꯆꯠꯇ꯭ꯔꯕꯅꯤꯅ ꯄꯣꯠꯐꯝꯗꯒꯤ ꯇꯥꯔꯛꯄꯅꯤ ꯏꯃꯥꯁꯨꯅꯦ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯅꯅꯦ ꯍꯣꯏꯗ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯕꯤꯅꯥ ꯃꯅꯦꯝꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯤꯉꯩꯗꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯆꯧꯅ ꯊꯕꯛ ꯍꯜꯂꯛꯂꯤꯕꯗꯣ ꯕꯤꯅꯥꯅ ꯍꯩꯃ ꯑꯩꯈꯣꯏ ꯇꯥꯆꯧ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯟꯕꯤꯔꯛꯑꯦꯗꯅ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯀꯣꯝꯃꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯦꯛꯇ ꯍꯜꯂꯛꯂꯕꯅꯤ ꯏꯃꯥ ꯍꯣꯏ ꯏꯕꯦꯝ ꯍꯣꯏꯗꯤ ꯂꯩꯕꯒ ꯑꯝꯇ ꯎꯗꯦꯅ ꯀꯗꯣꯝꯅ ꯂꯩꯅꯈ꯭ꯔꯒꯦ ꯃꯣꯏꯕꯨ ꯏꯃꯥꯗꯤ ꯏꯅꯦ ꯀꯨꯃꯥꯔꯤꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯁꯨꯔ ꯃꯥꯜꯂꯤ ꯃꯗꯨ ꯍꯪꯉꯨꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯀꯅꯥꯅꯣ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤꯗ ꯊꯕꯛ ꯂꯩ ꯍꯥꯏꯗꯅ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯍꯜꯂꯛꯑꯅꯤꯗ ꯑꯗꯣ ꯃꯣꯏ ꯇꯥꯆꯧ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯝ ꯐꯔꯦ ꯁꯤꯡ ꯑꯈꯥꯏꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯁꯤꯡ ꯈꯔ ꯑꯃꯨꯛꯇ ꯈꯥꯏꯕꯤꯌꯨ ꯃꯣꯏ ꯇꯥꯆꯧ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯆꯥꯛ ꯊꯣꯡꯅꯕ ꯑꯗꯨꯒꯤꯅꯤ ꯍꯣꯏ ꯑꯩ ꯐꯤꯔꯣꯜꯒꯁꯦ ꯑꯃꯨꯛ ꯊꯣꯡꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯈꯥꯏꯕꯤꯔꯒꯦ ꯅꯪꯒꯤ ꯁꯤꯡꯗꯣ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯨꯡꯁꯤꯅꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯟꯅꯗꯨꯅ ꯋꯥ ꯈꯟꯅꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯅꯝꯃ ꯕꯤꯅꯥꯅ ꯅꯣꯡꯃꯗ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯏꯕꯦꯊꯣꯏꯃꯥꯅ ꯅꯣꯡꯃꯗ ꯌꯦꯡꯁꯤꯜꯂꯨꯕ ꯇꯧꯔꯨꯗꯦ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯇꯦꯡꯁꯨ ꯅꯣꯡꯃꯇ ꯄꯥꯡꯂꯨꯗꯦ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯤꯡꯗꯕꯒꯤ ꯋꯥꯍꯧꯗ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯕꯒ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯂꯥꯛꯄꯅꯤ ꯏꯕꯦꯊꯣꯏ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯖꯔꯕꯁꯨ ꯃꯥꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯣꯏꯅ ꯌꯨꯝ ꯄꯥꯟꯅꯗꯨꯅ ꯌꯨꯝ ꯄꯨꯅꯕ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯤꯅꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯣꯏꯔꯒ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁ ꯏꯃꯧꯒꯤ ꯆꯝꯊꯣꯡꯁꯤꯗꯤ ꯊꯣꯡꯅ ꯍꯥꯎꯔꯦꯗ ꯁꯤꯗꯤ ꯇꯣꯝꯆꯧꯅ ꯏꯕꯦꯝ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯀꯔꯤꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯇꯧꯁꯤꯟꯕꯅ ꯐꯠꯇ꯭ꯔꯣ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯗꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯁꯨ ꯅꯅꯝꯃꯅ ꯐꯤ ꯁꯥꯔꯤꯕ ꯁꯨꯝꯅ ꯐꯤ ꯁꯥꯔꯒꯦꯔꯣ ꯇꯥꯆꯧꯅ ꯅꯪ ꯐꯤ ꯁꯥꯒꯦ ꯍꯥꯏꯔꯕꯗꯤ ꯐꯤ ꯁꯥꯀꯣꯟ ꯑꯃ ꯂꯩꯕꯤꯒꯦ ꯑꯁ ꯇꯥꯆꯧ ꯑꯩ ꯐꯤ ꯁꯥꯕꯗꯣ ꯌꯥꯝ ꯇꯜꯂꯦ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯒꯗꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯐꯤ ꯁꯥꯕꯗꯣ ꯑꯩ ꯇꯜꯂꯦ ꯇꯥꯆꯧ ꯍꯥꯏ ꯃꯤꯁꯨ ꯂꯣꯏꯅ ꯁꯥꯟꯅꯔꯤꯕ ꯉꯥꯛꯇꯅꯤꯅꯦ ꯃꯁꯤꯗ ꯅꯪꯅ ꯊꯕꯛ ꯑꯃ ꯍꯥꯏ ꯌꯥꯗ ꯑꯃ ꯍꯥꯏ ꯇꯧꯅꯤꯡꯗ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗ ꯌꯥꯔꯗꯒꯦ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯈꯔꯁꯨ ꯇꯟꯗꯕ ꯇꯥꯏ ꯕꯦꯝꯃ ꯑꯩꯁꯨ ꯉꯥꯏ ꯃꯤꯁꯨ ꯉꯥꯏ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗꯤ ꯀꯅꯥꯝꯇꯅ ꯌꯥꯔꯣꯏꯅꯦꯍꯦ ꯑꯩꯈꯣꯏꯅ ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯗꯅ ꯅꯪ ꯅꯅꯤꯡꯅ ꯈꯥ ꯌꯥꯝ ꯇꯧꯕꯗꯤ ꯅꯪ ꯃꯗꯨꯅ ꯈꯛ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯃꯥ ꯏꯕꯦꯝꯃ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯅꯪ ꯋꯥꯈꯜ ꯈꯔ ꯈꯜꯂꯨ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯅꯪ ꯏꯃꯥ ꯅꯣꯏꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯦ ꯅꯣꯏ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯩꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯏꯃꯥ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯈꯪꯅ ꯏꯃꯥ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯅ ꯁꯤꯗ ꯂꯩꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯉꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯩ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕ꯭ꯔꯥ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯅꯨꯄꯥꯗꯨꯗ ꯅꯨꯡꯁꯤꯅꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯏꯕꯦꯝꯃ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯂꯨꯕꯅꯤ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯊꯥꯡ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯈꯣꯡꯊꯥꯡꯅꯤ ꯄꯥꯛꯅ ꯍꯦꯛꯇ ꯀꯥꯟꯊꯣꯛꯄ ꯉꯝꯕ ꯅꯠꯇꯦꯅꯦꯍꯦ ꯅꯪꯅꯗꯤ ꯄꯥꯝꯗ꯭ꯔꯦ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯜꯂꯛꯏꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯨꯡꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯪ ꯈꯪꯕ꯭ꯔꯕ ꯏꯃꯥ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯍꯥꯏꯕꯗꯣ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯃꯤꯒꯤ ꯈꯜꯂꯤꯉꯩꯗ ꯑꯩ ꯏꯁꯥꯒꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗꯕꯨ ꯃꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯋꯥꯅ ꯂꯩꯔꯨꯁꯨ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯕ ꯈꯟꯗꯕ ꯃꯈꯩ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯣꯟꯁꯤꯟꯗꯅ ꯈꯨꯝꯗꯅ ꯀꯥꯁꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ ꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯒꯤꯗꯃꯛꯇ ꯈꯟꯕꯒꯤꯅꯤ ꯑꯗꯨꯝꯅ ꯏꯃꯥꯗ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯕꯨ ꯅꯪꯒꯤ ꯐꯠꯇꯅꯕ ꯍꯥꯏꯒꯗ꯭ꯔꯣ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯅꯨꯄꯥꯗꯨꯗ ꯆꯦꯟꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯁꯨꯝꯅ ꯍꯜꯂꯛꯇꯨꯅ ꯂꯩꯔꯒ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯨꯝ ꯏꯃꯥ ꯍꯣꯏ ꯅꯪ ꯇꯥꯆꯧꯅ ꯅꯪꯉꯣꯟꯗꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯅꯤꯅꯦ ꯋꯥꯈꯜ ꯈꯔ ꯈꯟꯊꯅꯕ ꯍꯥꯏꯔꯤꯕꯅꯤ ꯅꯪ ꯇꯥꯆꯧꯒ ꯏꯃꯥꯒꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯕꯤꯅꯥꯅ ꯌꯥꯔꯦꯁꯦ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯕꯤꯈꯣꯁꯦ ꯏꯃꯥꯁꯨ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯂꯣꯏꯅ ꯇꯣꯛꯄꯤꯔꯣꯁꯦ ꯀꯣꯟꯅ ꯐꯖꯅ ꯈꯟꯅꯔꯁꯤ ꯕꯦꯝꯃ ꯁꯦ ꯅꯪ ꯆꯥꯛꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯊꯣꯛꯎꯁꯦ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣ ꯁꯦ ꯏꯅꯝꯃ
ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏꯅ ꯑꯩ ꯌꯨꯝꯁꯤ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯩ ꯑꯃꯅ ꯌꯨꯝꯁꯤ ꯂꯩꯕꯗ ꯅꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯦꯠꯂꯒꯦ ꯀꯌꯥꯝ ꯌꯦꯠꯂꯒꯦꯕ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯆꯥꯛ ꯑꯁꯤ ꯆꯥꯗꯈꯩ ꯆꯪꯈ꯭ꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯆꯥꯛ ꯑꯁꯤ ꯆꯥꯊꯣꯛꯎ ꯂꯥꯎ ꯑꯗꯨꯝꯅ ꯇꯧꯁꯤꯟꯅꯗꯨꯅ ꯆꯪꯈꯤꯕꯅ ꯑꯣꯏꯔꯣꯏꯀꯣ ꯃꯇꯟ ꯇꯟꯕꯒꯤ ꯆꯟꯅꯗꯗꯨꯅ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯃꯁꯥꯅ ꯃꯧ ꯀꯥꯟꯅꯔꯣꯏ ꯑꯣꯏꯔꯣꯏ ꯗꯞꯅꯤꯀꯣ ꯗꯞ ꯆꯥꯛꯇꯨꯝ ꯆꯥꯊꯣꯛꯎ ꯂꯥꯝꯃꯒ ꯃꯔꯥꯏꯅ ꯍꯧꯒꯠꯂꯒ ꯆꯥꯖꯁꯅꯤ ꯑꯁꯤ ꯅꯪꯗꯨꯝ ꯆꯥꯊꯣꯛꯎ ꯌꯥꯔꯦ ꯊꯦꯝ ꯅꯧ ꯇꯧꯔꯒ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈꯤꯅꯕꯅꯤ ꯆꯥꯔꯣ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯜꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯈꯔ ꯍꯦꯛ ꯉꯥꯡꯉꯨꯔꯒꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯀꯞꯈꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯥꯒꯤꯗꯃꯛꯇ ꯐꯅꯕ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯑꯁꯨꯛ ꯐꯠꯇꯅ ꯎꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯋꯥ ꯍꯥꯏꯅꯕ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯇꯧꯔꯕ ꯌꯥꯔꯣꯏ ꯇꯧꯔꯤꯕꯁꯦ ꯏꯕꯦꯊꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯇꯝ ꯈꯔꯗꯤ ꯃꯃꯥꯁꯨ ꯃꯕꯨꯡꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯈꯔ ꯂꯩꯔꯒ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯔꯥꯏꯅ ꯍꯟꯖꯈꯤꯅꯤꯁꯤꯗ ꯂꯣꯏꯅ ꯂꯩꯅꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯊꯣꯏꯒꯤ ꯃꯅꯦꯝ ꯃꯦꯝꯆꯥꯗꯨ ꯃꯃꯧꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯦꯝꯆꯥꯅ ꯂꯥꯛꯂꯤꯕꯗꯨ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯕꯅꯤ ꯕꯤꯅꯥꯅ ꯏꯅꯦ ꯂꯥꯛꯏꯔꯣ ꯆꯪꯉꯧ ꯏꯅꯦ ꯀꯥꯈꯠꯂꯛꯑꯣ ꯄꯤꯗꯥꯁꯤꯗ ꯐꯝꯃꯣ ꯏꯅꯦ ꯏꯃꯥ ꯏꯅꯦ ꯂꯥꯛꯏꯌꯦ ꯏꯃꯥ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯏꯅꯦꯁꯨ ꯍꯟꯗꯛꯇꯤ ꯍꯛꯆꯥꯡ ꯈꯔ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯛꯀꯦ ꯈꯜꯂꯒ ꯍꯦꯛꯇ ꯉꯝꯗꯕ ꯏꯅꯦꯁꯤ ꯏꯅꯦ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯍꯜ ꯂꯩꯅꯥ ꯍꯥꯏꯗꯨꯅꯤ ꯏꯕꯦꯝꯃ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯂꯩꯅꯥꯁꯨ ꯃꯈꯜ ꯃꯈꯜ ꯍꯥꯏꯗꯨꯅꯤ ꯑꯃ ꯑꯃꯨꯛꯅ ꯈꯪꯗ꯭ꯔꯦꯗ ꯏꯅꯦꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦ ꯃꯦꯝꯆꯥ ꯅꯪ ꯂꯥꯛꯂꯤꯕꯔꯣ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯂꯥꯛꯑꯝꯃꯤꯅꯦ ꯉꯁꯤꯗꯤ ꯏꯃꯧꯗꯣ ꯄꯨꯖꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯑꯩ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯍꯥꯟꯅ ꯑꯃꯠꯇ ꯄꯥꯎ ꯍꯥꯏꯈꯤꯗ꯭ꯔꯦ ꯏꯅꯝꯃ ꯍꯣꯏꯗꯁꯨ ꯃꯦꯝꯆꯥ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯃꯅ ꯃꯔꯣꯜ ꯑꯃ ꯆꯠꯂꯔꯣꯏꯗ ꯍꯥꯏꯅꯤ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯃꯦꯝꯆꯥ ꯑꯩꯁꯨ ꯀꯣꯛꯁꯤ ꯉꯥꯎꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯅꯣꯡꯃꯇ ꯃꯦꯟ ꯇꯥꯅ ꯂꯩꯕꯒꯥꯗꯣ ꯐꯪꯗ꯭ꯔꯕꯅꯤ ꯏꯅꯝꯃ ꯃꯥꯅ ꯆꯠꯂꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯗꯣ ꯂꯨꯍꯣꯡꯗꯨꯅ ꯂꯧꯅ ꯂꯩꯅꯔꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯄꯥꯝꯗ ꯃꯥꯒꯤ ꯅꯨꯄꯥꯒ ꯈꯠꯅꯔꯤꯅꯤ ꯁꯥꯎꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯗꯣ ꯃꯣꯏꯅ ꯁꯥꯎꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕꯁꯦ ꯁꯤꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯋꯥꯍꯜꯂꯤ ꯍꯥꯏꯕꯁꯤ ꯃꯣꯏꯗꯤ ꯈꯪꯗꯦꯅꯦ ꯏꯅꯝꯃ ꯏꯆꯥꯁꯨ ꯉꯥꯏꯔꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯗꯦꯗ ꯃꯥꯅꯤ ꯃꯦꯝꯆꯥ ꯆꯨꯝꯃꯤ ꯏꯆꯥꯁꯨ ꯐꯠꯇꯦ ꯅꯆꯥꯁꯨ ꯐꯠꯇꯦ ꯑꯩꯒꯤꯅ ꯐꯩ ꯍꯥꯏꯗꯨꯅ ꯀꯟꯈꯠꯂꯣꯏ ꯑꯩ ꯀꯔꯝꯕ ꯃꯃꯥꯅꯕꯨ ꯃꯆꯥ ꯅꯤꯉꯣꯜꯅ ꯑꯁꯨꯝꯅ ꯍꯜꯂꯛꯇꯨꯅ ꯂꯩꯔꯒ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯃꯦꯝꯆꯥ ꯑꯩꯈꯣꯏꯗꯤ ꯃꯁꯥꯅꯕꯨ ꯌꯥꯔꯕꯗꯤ ꯄꯨꯖꯈꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯤꯗ ꯑꯩꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯏꯕꯦꯊꯣꯏꯕ ꯂꯩꯇꯕ꯭ꯔꯣ ꯏꯅꯝꯃ ꯃꯄꯥꯟꯗꯒ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯂꯩ ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ ꯃꯧ ꯆꯠꯂꯨ ꯅꯆꯟꯅꯨꯄꯤꯗꯣ ꯑꯃꯨꯛ ꯀꯧꯊꯣꯛꯄꯤꯔꯛꯎ ꯆꯠꯂꯨ ꯍꯣꯏ ꯏꯃꯥ ꯑꯩ ꯀꯧꯊꯣꯛꯎꯒꯦ ꯏꯅꯦ ꯐꯝꯕꯤꯔꯝꯃꯣ ꯑꯩ ꯏꯕꯦꯝꯃ ꯀꯧꯊꯣꯛꯎꯒꯦ ꯑꯗꯨꯒ ꯆꯥꯒ ꯂꯣꯜꯂꯛꯀꯦꯀꯣ ꯏꯅꯦ ꯕꯤꯅꯥꯗ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯕꯦꯊꯣꯏꯁꯨ ꯌꯥꯝꯅ ꯇꯟꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯊꯣꯛꯇꯕ ꯌꯥꯗꯕꯗꯧꯅ ꯊꯣꯛꯂꯛꯄꯗꯣ ꯃꯦꯝꯆꯥꯁꯨ ꯁꯈꯤꯁꯨ ꯑꯅꯤꯃꯛꯅ ꯎꯔꯝꯃꯤ ꯂꯥꯛꯑꯣꯅꯦ ꯅꯅꯦꯝꯁꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯦꯌꯦ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛ ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯉꯁꯤ ꯏꯃꯥꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯈꯔ ꯁꯥꯎꯅꯔꯕꯗꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣꯁꯨ ꯁꯥꯎꯕꯒ ꯂꯣꯏꯅ ꯐꯥꯎꯔꯕꯅꯤ ꯅꯪꯕꯨ ꯄꯨꯔꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯍꯧꯔꯕꯅꯤ ꯃꯥꯁꯨ ꯅꯪꯁꯨ ꯑꯗꯨ ꯑꯗꯥ ꯇꯧꯔꯅꯨ ꯉꯁꯤ ꯏꯃꯥꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯠꯍꯧꯔꯁꯤꯀꯣ ꯅꯇꯩ ꯅꯅꯥꯎ ꯑꯁꯤꯗꯤ ꯈꯔꯁꯨ ꯈꯠꯅ ꯈꯔꯁꯨ ꯆꯩꯅ ꯇꯧꯒꯗꯕꯅꯤ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯇꯣꯈꯥꯏ ꯂꯩꯕꯗꯨꯗꯤ ꯍꯧꯅꯗꯦꯅꯦ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯉꯥꯡ ꯃꯆꯥ ꯑꯃꯠꯇ ꯅꯠꯇ꯭ꯔꯕꯅꯤ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯅꯕ ꯇꯧꯔꯣꯅꯦ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯋꯥꯏꯁꯤ ꯋꯥꯔꯤꯁꯤ ꯅꯣꯏꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ ꯇꯧꯅꯨ ꯏꯕꯦꯝꯃ ꯑꯗꯨꯅ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯈꯤꯕꯅ ꯐꯔꯅꯤ ꯆꯠꯂꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯏꯃꯧꯁꯤꯗꯤ ꯏꯃꯥ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦꯗ ꯇꯥ ꯆꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯍꯦꯛ ꯌꯥꯔꯒꯅ ꯑꯩꯕꯨ ꯐꯩ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯝꯇꯪ ꯍꯦꯛ ꯌꯥꯍꯧꯗꯕꯗꯅ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯉꯥꯡꯆꯩ ꯇꯧꯕ ꯏꯃꯥ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯏꯃꯥ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯁꯤꯗ ꯂꯩꯈꯤꯒꯦ
Ima ibema naniyamna asuk fazana haira phau nangna matam kharaga leikige hairibudubu kariginu nangbo nupi oibina asumna halaktuna mapamda leiba haibase fazaba thabak natte ni nangbu masi pumnamak asya karimda khanthaba ngamdabra nangbo khanagadabani sainagadabani adubu laiminaba ngamaroi hairibasibu karigino ima naibu yumsida asuk yam lehaningdribasibu karigino aisibu image pokona sanatarro ima imungduda aina matau karamna lei haiba ima khangbro yumdudagi pikup amata thokpa sangba natige ai magi hanaba chatnabu hotnabada chatke hairagana ima chatuna leibiriro aidi ngamoi punsigi oina aina mafamduda hanjinduna chatuna leiba sugame ngamaroi hai ngai khone masi tawribasi yenguni mase masi pumnamak ase mabai khoina kena nangna yoklakpagi mahai memsa uredana nangso tawriba maongsida nangna ma lawba laklibase oigadaba mandi haidana hairibaduni aidi nangsu uredana wa haina ngangnaba amata yade karigino khangde memcha hausik matamgi angang singse waga amata men man tana ngangna saknaba amta yaba natti yengu uredana tawramliba maongse sidubu karamaina nanga puna satni hairido oiraroi bema angang sani namahadana punsilaga satpa yani sunati ha khangje tawribase hoinama karidi upai lei yadradi yadredana kari tawuni matam khara maraina leizarasani aduga muk yabra yengasi ngasigidi aisu hallage hoi memsa khara leiraga maraina wakhal tajaraksani se asumna dum leiba yaponteda angang oibagi aduk tawzarini memsa dum mamau lawba lakpan adubu ibe thoina yadabadagi upai leite mathanta dum hankre ibe thoi magi maongdu mamaga manamagana yamna yaninglamde adubu ibe thoi madi mamana ngangsei tawriba mayamdu ma thang ising sangde karisu thausadana adum leirame nungthil numidang wairamgi matamni bina mangol waisit sakhi yena khana kalgi ingkhol machaduda karino manama singmanduna leirame ibe thoina ima ai aswai phauda thokige ai karino aswai phau ba haibabu ha kadai dano as kaino ima ise thoibi hoirom da sum singju zaruge dawbani kaidawrage ima hangre noi sidi kaino khangde sengba yumsidagi khongkap ama ek kanthokpaga hangkhibasina angang masadu mangaireba isibu thabak amata iningi khatamna chatpa haibado phangjadrabani aisi bema matamga phattabasida imana sum pakhatana haizaribani ni nangbo adumna imadana sindo onkatuna khumganu inama yare inamasu aphabi sabirakanu ai leitrikandana tasauga imagada aigi maramda phatta paw mayam matamsilabanina haujikti tasauga imagana ayu phana udre sakina hey karino nangna harido ha nangna sinduda thage nana masida nangna haribudu karino mi nana masigi matau tamjauni bema imauna nungairoidabu wa ngangbaga su sarini masya waraktabisya kena mauna nangbu yoklakbagi mahairo ngasi nangna aikhoida utliba maongse bema nangna adumna inama bulana khanbadudi inama khalaningde ngasi phauba inamana nangi phattanaba sinba phattaba pau tamsinba amata leite adumna inama bulana khangano inama nungaite o yare loina khangjare yumsida aibu kanana lehaningba kanana lehaningdaba aisu loina khange kayaduni genguni masilase preng gasu ngangduna khumba yaba khumlaga satkreni mase isa phattaba poklubase asumna wanabra tawriside sakhi yegi laibakse nungai pame khangde da ko ai mawa nang wakhal nungai taba tawganu ko asingawrabani nang ka hina khanjilun nasalase angang oibagi wakhalda ningak pa panghai da haribani aigi maugumba atangbiga maga manaruba yaba nate ko imosidi saurunu mana haibu wabu wara haidana khandu imosidi ima ai karisu khandeda aikhoi bemabu asumna sum haijatuna leirabudubo adoima numidangdi kari sang thonguge thaisaninge se ima na maliba kobi masoise masi ekta samthong thongsiloi mausidi asam masaningi ima ngasidi hoima adu ekta thongsilage horendi imungduda sakhiga binagadi yamna nungsi sanana leminaram bina mawa mapuroiba amadi manemda kaina satpa maunate khulladуда binagi matau tamjau hainaribani mi khudingmak binana phanata khali phatana khanba haiba binanate masanupi busu phana khali
ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕꯗꯨꯗ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜꯗꯨ ꯐꯪꯍꯟꯕ ꯄꯥꯝꯗꯕꯒꯤ ꯑꯗꯨ ꯈꯔ ꯉꯥꯡꯁꯩ ꯇꯧꯖꯕꯅꯤ ꯑꯗꯨꯃꯛꯅ ꯃꯆꯜꯕꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯟꯕꯗꯤ ꯇꯥꯟꯗꯦ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯅꯕ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯏꯕꯦꯊꯣꯏꯅꯗꯤ ꯃꯅꯝꯃ ꯕꯤꯅꯥꯅ ꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯔꯝꯃꯤ ꯃꯆꯜꯅ ꯐꯅ ꯂꯥꯟꯅ ꯂꯧꯗꯨꯅ ꯂꯩꯔꯕꯁꯨ ꯕꯤꯅꯥ ꯅꯣꯡꯃꯇ ꯏꯕꯦꯊꯣꯏ ꯃꯥꯒ ꯃꯥꯟꯅꯔꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯝꯗꯦ ꯐꯅꯗ ꯈꯟꯕꯅꯤ ꯃꯆꯟꯅꯨꯄꯤꯕꯨ ꯇꯣꯝꯆꯧꯅ ꯕꯦꯝꯃ ꯍꯩ ꯕꯦꯝꯃ ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯇꯥꯆꯧ ꯀꯔꯤ ꯍꯥꯏꯒꯦ ꯍꯩ ꯅꯪꯒꯤꯁꯨ ꯐꯤ ꯁꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯣꯟ ꯑꯃ ꯁꯤꯡꯉꯝꯃꯕꯅꯤ ꯑꯊꯨꯕꯗ ꯂꯣꯏꯔꯅꯤ ꯑꯗꯨꯅ ꯌꯦꯡꯉꯣꯏ ꯁꯪꯒꯣꯏ ꯑꯁꯦ ꯈꯔ ꯁꯦꯡ ꯈꯣꯠ ꯇꯧꯔꯒ ꯀꯣꯟ ꯊꯝꯐꯝꯗꯣ ꯁꯦꯝꯃꯨ ꯅꯅꯝꯃꯒ ꯇꯥꯟꯅꯔꯒ ꯍꯦꯛ ꯄꯨꯔꯛꯄꯒ ꯊꯝꯕ ꯌꯥꯅ ꯃꯑꯣꯡꯗ ꯁꯦꯝꯃꯨ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯑꯁ ꯇꯥꯆꯧ ꯃꯤꯅ ꯀꯣꯟ ꯁꯥꯕ ꯇꯜꯂꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤ ꯑꯩ ꯍꯩꯁꯨ ꯍꯩꯇꯤꯌꯦ ꯁꯥꯕ ꯉꯝꯃꯣꯏꯕ ꯍꯩ ꯍꯩꯇꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯀꯗꯥꯏꯗ ꯌꯥꯔꯒꯗꯒꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯈꯪ ꯍꯩꯔꯒ ꯑꯃꯠꯇ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯀꯔꯤꯁꯨ ꯈꯪꯂꯒ ꯂꯣꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯪꯗꯕꯁꯤꯡꯗꯣ ꯂꯣꯏꯅ ꯇꯝꯅꯔꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪꯅ ꯈꯪꯗ ꯍꯩꯇꯕꯗꯣ ꯅꯅꯝꯃꯗꯒꯤ ꯇꯝ ꯏꯃꯥꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯝ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯅꯝꯃꯅ ꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯌꯨꯝꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯦ ꯀꯜꯂꯛꯇꯨꯅ ꯃꯥꯅ ꯇꯥꯆꯧꯗ ꯁꯣꯏꯗꯅ ꯏꯟꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯕ ꯃꯕꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯕ ꯅꯨꯄꯤꯅꯤ ꯑꯁꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯏꯕꯦꯊꯣꯏꯗꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ ꯕꯤꯅꯥꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯏꯔꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯒꯤ ꯆꯥꯗꯨ ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯔꯛꯏ ꯏꯃꯥ ꯆꯥꯁꯤꯗ ꯂꯩꯔꯦ ꯊꯝꯃꯣ ꯊꯝꯃꯣ ꯏꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯝꯃꯨꯒꯦ ꯍꯩ ꯌꯨꯝꯒꯤ ꯊꯧꯗꯣꯛ ꯆꯠꯄꯗꯨꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯝꯈꯤꯒꯦ ꯍꯥꯏꯔ ꯅꯪꯕꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯆꯟꯅꯨꯄꯤꯅ ꯃꯔꯥꯏ ꯊꯣꯡꯖꯔꯁꯅꯤ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯉꯟꯅ ꯆꯠꯂꯒ ꯀꯔꯤ ꯀꯔꯤꯅೋ ꯁꯤꯜ ꯂꯥꯡꯕꯒꯥꯗꯣ ꯈꯔ ꯇꯧꯔꯨꯆꯣ ꯏꯃꯧꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯄꯥꯝꯒꯤ ꯊꯧꯗꯣꯛ ꯆꯠꯄꯗ ꯊꯦꯡꯅ ꯆꯠꯄ ꯌꯥꯄꯣꯟꯇꯦ ꯆꯥꯛꯀ ꯊꯣꯡꯉꯝꯃꯅꯨ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗꯕꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯊꯕꯛ ꯃꯐꯝꯗ ꯆꯥꯛ ꯁꯤꯟꯒꯅꯤ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯊꯕꯛ ꯂꯣꯏꯕꯒꯤ ꯑꯗꯨꯒꯤ ꯈꯔ ꯉꯟꯅ ꯆꯠꯀꯅꯤꯁꯨ ꯍꯥꯏꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯆꯟꯒ ꯑꯩꯒꯗ ꯉꯥꯏꯔꯦꯗꯅ ꯑꯗꯨꯗꯤ ꯀꯣꯝꯃꯦ ꯕꯤꯅꯥꯁꯨ ꯉꯁꯤꯗꯤ ꯃꯄꯥꯝꯂꯣꯝꯒꯤ ꯎꯁꯣꯞ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯉꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯆꯧꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯏꯃꯨꯡꯗꯨꯗ ꯁꯥꯈꯤꯒ ꯏꯕꯦꯊꯣꯏꯒ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯕꯤꯅꯥꯗꯤ ꯆꯥꯛꯇꯨ ꯊꯣꯡꯖꯔꯝꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯁꯥꯈꯤꯅ ꯌꯥꯗꯕꯗꯒꯤ ꯊꯣꯡꯂꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯕꯦꯊꯣꯏꯁꯨ ꯇꯨꯝ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯌꯥꯝ ꯆꯥꯗꯕꯩꯔꯥ ꯀꯩꯅꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯑꯩ ꯏꯅꯝꯃꯗꯨꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩ ꯌꯥꯍꯧ ꯊꯦꯡ ꯆꯟꯅꯗꯕꯤꯌꯥ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯅꯦꯍꯦ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕꯤꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇꯗꯨꯅ ꯂꯩꯔꯤꯕꯁꯤ ꯅꯪ ꯈꯛꯇꯃ ꯑꯣꯏꯔꯝꯒꯅꯤꯅꯦ ꯏꯕꯦꯝꯃ ꯍꯥ ꯅꯅꯝꯃꯒ ꯂꯩꯇꯦ ꯃꯄꯥꯝꯗ ꯎꯁꯣꯞ ꯆꯠꯈ꯭ರೆ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤ ꯅꯪꯅ ꯊꯣꯡꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯅꯁꯥ ꯁꯦꯡꯗꯣꯛꯇꯨꯅ ꯆꯥꯛ ꯊꯥꯒꯠꯅꯕ ꯇꯧꯔꯨꯁꯨ ꯆꯠꯂꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯃꯄꯥꯝꯂꯣꯝꯒꯤ ꯎꯁꯣꯞ ꯆꯠꯂꯕꯁꯨ ꯆꯥꯛꯇꯨꯗꯗꯤ ꯊꯣꯡꯉꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯅꯃꯁꯦ ꯃꯄꯥꯝ ꯆꯠꯂꯕꯗꯤ ꯊꯕꯛ ꯑꯝꯇ ꯇꯧꯔꯝꯕ ꯌꯥꯗꯕꯅꯤ ꯁꯤꯒꯨꯝꯕꯗꯗꯤ ꯀꯔꯤꯝꯇ ꯉꯥꯡꯕꯤꯔꯨꯅꯨ ꯏꯃꯥꯁꯨ ꯏꯃꯥꯒ ꯇꯥꯆꯧꯒꯅ ꯉꯥꯡꯕ ꯉꯝꯂꯤꯕꯁꯦ ꯑꯩꯉꯣꯟꯗ ꯈꯛꯇꯅꯦꯕ ꯅꯣꯏꯅ ꯉꯝꯃꯤꯁꯦ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯗꯅ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯉꯝꯃꯝꯃꯣꯏꯅꯦ ꯅꯣꯏ ꯍꯩ ꯅꯅꯝꯃꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯑꯩꯅ ꯌꯥꯗꯅ ꯆꯠꯂꯤꯕꯅꯤꯅꯦ ꯑꯩꯅ ꯈꯪꯂꯕ꯭ꯔꯥ ꯃꯤ ꯎꯁꯣꯞ ꯆꯠꯄꯒꯤ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯝꯃꯒ ꯆꯠꯂꯣ ꯍꯥꯏꯒꯗ꯭ꯔꯣ ꯅꯣꯡ ꯐꯥꯗꯣꯛ ꯈꯛ ꯆꯠꯄꯗꯨꯗꯤ ꯅꯪ ꯑꯃ ꯂꯩꯔꯤꯕꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛ ꯆꯔꯥ ꯐꯥꯎ ꯊꯣꯡꯕ ꯇꯜꯂꯤꯕꯅꯤꯗꯣ ꯍꯥ ꯀꯔꯤꯒꯤꯅꯣꯕꯗꯨꯕꯨ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯊꯨꯅ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯨꯁꯨ ꯆꯠꯂꯨ ꯑꯩ ꯆꯥꯛ ꯂꯥꯝꯃꯕ ꯁ꯭ꯋꯥꯏꯗ ꯑꯍꯜ ꯂꯃꯟ ꯁꯥꯗꯨꯅ ꯉꯥꯡꯕꯤꯌꯥ ꯁꯥꯔꯒ ꯂꯩꯔꯅꯨ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯒ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯅꯁꯛꯇꯨꯒ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯏꯕꯦꯊꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨ ꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ ꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯃꯥ ꯃꯊꯟꯇꯅ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯁꯤꯜꯂꯥꯡ ꯇꯧꯕꯒ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯃꯨꯛ ꯃꯟ ꯇꯧꯕꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯏꯕꯦꯊꯣꯏꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯝꯅ ꯇꯧꯗꯕꯒꯤ ꯃꯃꯥ ꯁꯥꯈꯤꯁꯨ ꯈꯪꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯏꯕꯦꯊꯣꯏꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯐꯥꯎꯕ ꯄꯥꯡꯕꯤꯔꯝꯗꯦ ꯏꯟꯁꯥꯡ ꯁꯦꯝꯕ ꯐꯥꯎꯕ ꯌꯥꯎꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯊꯣꯛꯅꯁꯨ ꯍꯧꯖꯈꯤꯗ꯭ꯔꯦꯗꯒꯣ ꯏꯕꯦꯝꯃ ꯅꯪꯅ ꯊꯣꯡꯂꯤꯕꯅꯦ ꯇꯧꯔꯤꯁꯦ
ꯑꯩꯈꯣꯏ ꯅꯅꯝꯃ ꯍꯣꯏꯅ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯍꯥꯎꯇꯕ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯄꯤꯖꯗꯦꯅꯦꯍꯦ ꯑꯁꯨꯛ ꯍꯥꯎꯇꯕ ꯑꯣꯛꯇꯣ ꯑꯣꯛꯆꯔꯦꯁꯦ ꯑꯣ ꯏꯃꯥ ꯌꯥꯔꯦ ꯊꯣꯡꯕꯤꯔꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯋꯥꯕꯅ ꯁꯤꯔꯦ ꯀꯣꯜ ꯂꯨꯈꯥꯛꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯐꯦꯡꯉꯒꯦ ꯍꯩ ꯂꯨꯈꯥꯛ ꯅꯝꯁꯤꯟꯕꯒꯤ ꯆꯠꯅꯕꯤꯗꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯐꯦꯡꯗꯣꯛꯎ ꯌꯥꯝ ꯊꯨꯅ ꯐꯦꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯕꯨꯅꯦ ꯏꯁꯧ ꯂꯥꯡꯅꯕ ꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯕꯦꯊꯣꯏ ꯅꯨꯃꯤꯠꯇꯨꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥꯖꯔꯝꯃꯤ ꯃꯊꯟꯗꯅ ꯇꯧꯔꯤꯕꯁꯤꯡꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯅꯝꯃꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯀꯌꯥꯗ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯉꯁꯤꯗ ꯈꯪꯂꯛꯏ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯅꯝꯃꯒ ꯃꯥꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯔꯝꯃꯤ ꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯇꯧꯔꯤꯕꯁꯤꯡꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯋꯥꯈꯜ ꯈꯔꯗꯨꯛ ꯇꯥꯖꯔꯝꯃꯤ ꯏꯕꯦꯊꯣꯏ ꯈꯟꯊꯔꯨꯕꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯕ ꯈꯔꯗꯨꯛ ꯍꯧꯖꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯈꯤꯗꯨ ꯃꯆꯟꯅꯨꯄꯤ ꯀꯨꯃꯥꯔꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯀꯨꯃꯥꯔꯤꯗꯨ ꯈꯨꯜ ꯑꯗꯨꯗ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯟꯕꯅ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯇꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯃꯤ ꯁꯥꯈꯤꯁꯨ ꯁꯥꯈꯤꯅ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕꯗꯨ ꯈꯔ ꯐꯔꯕ꯭ꯔꯥ ꯍꯪꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯏꯅꯝꯃ ꯐꯔꯦꯗ ꯅꯍꯥꯟ ꯑꯃ ꯏꯅꯝꯃꯅ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯀꯨꯏꯅ ꯅꯥꯕꯒ ꯁꯪꯕ ꯅꯠꯇꯦꯗ ꯑꯉꯥꯡꯈꯩꯅ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯃꯧꯁꯨ ꯎꯗꯦꯅ ꯑꯣ ꯏꯕꯨꯡꯉꯣꯒ ꯃꯧꯒꯗꯣ ꯃꯄꯥꯝꯗ ꯆꯠꯈꯤ ꯃꯧꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯒꯤ ꯁꯣꯁꯇꯤꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯆꯠꯁꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯌꯨꯝꯗ ꯃꯤ ꯑꯃꯇ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯍꯧꯕꯅꯤ ꯑꯗꯣ ꯏꯅꯝꯃ ꯉꯥꯏꯈꯣꯅꯦ ꯑꯩꯈꯣꯏ ꯏꯕꯦꯊꯣꯏꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯟꯅꯗ꯭ꯔꯕ꯭ꯔꯥ ꯅꯣꯏꯕꯨ ꯂꯩꯀꯥꯏꯅ ꯃꯔꯣꯜ ꯑꯃ ꯃꯤꯋꯥ ꯉꯥꯡꯕꯅ ꯀꯜꯂꯤꯕ ꯑꯩꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯤꯅ ꯐꯠꯇꯅ ꯉꯥꯡꯅꯔꯤꯕꯁꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨꯅ ꯑꯗꯨꯝ ꯉꯥꯡꯅꯕ ꯇꯥꯕꯅꯤ ꯀꯔꯤꯅꯣ ꯈꯔ ꯈꯟꯅꯕꯅ ꯁꯨꯝꯃꯣꯏꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯗ ꯀꯔꯤꯅꯣ ꯑꯣꯏꯒꯗꯕ ꯈꯔ ꯈꯟꯅꯁꯤ ꯏꯅꯝꯃ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯈꯟꯅꯗꯣꯏꯁꯤꯕꯣ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯉꯥꯡ ꯆꯩꯔꯨꯔꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯑꯁꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤ ꯃꯆꯥꯅꯣ ꯈꯪꯗꯦ ꯃꯥꯒꯤꯗ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯧ ꯑꯗꯨꯅ ꯐꯃꯟꯕꯒꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯌꯥꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯈꯠꯅꯕꯗ ꯂꯣꯏꯔꯗꯧꯅꯤ ꯏꯃꯧꯗꯨꯅ ꯐꯃꯟꯕꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯅꯦꯕ ꯃꯥꯅꯤ ꯏꯅꯝꯃ ꯑꯗꯨꯃꯗꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤꯁꯦ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯟꯈꯠꯂꯣꯏ ꯀꯅꯥꯅꯕꯨ ꯌꯥꯗꯣꯏꯅꯣ ꯃꯥꯒꯤ ꯃꯑꯣꯡꯗꯨꯕꯨ ꯊꯕꯛꯁꯨ ꯃꯅꯥ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯕꯗꯥꯏ ꯏꯃꯨꯡꯒꯤ ꯅꯍꯥꯟꯗꯣ ꯃꯥꯒꯤ ꯃꯅꯦꯝꯗꯨ ꯂꯥꯛꯂꯝꯃꯤ ꯐꯅ ꯀꯟꯅ ꯊꯦꯝꯅꯧꯗꯨꯅ ꯇꯧꯔꯕꯅꯤ ꯑꯩꯅꯁꯨ ꯃꯅꯦꯝꯅꯁꯨ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯆꯠꯂꯨ ꯌꯥꯗꯦ ꯃꯇꯝ ꯈꯔꯒ ꯂꯩꯈꯤꯒꯦ ꯏꯃꯥ ꯍꯟꯕꯤꯈ꯭ꯔꯣ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯀꯥꯏꯅ ꯃꯥꯅꯅꯦ ꯇꯧꯔꯤꯕ ꯈꯪꯗꯦꯗ ꯀꯨꯃꯥꯔꯤ ꯏꯕꯦꯝꯃ ꯑꯩ ꯀꯣꯛꯁꯤ ꯁꯥꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯒꯤ ꯍꯦꯛ ꯈꯔ ꯀꯟꯅ ꯍꯥꯏꯖꯤꯜꯂꯨꯔꯒꯅ ꯑꯩ ꯑꯣꯏꯅ ꯍꯦꯛ ꯂꯩꯔꯨꯁꯨ ꯍꯦꯛ ꯃꯍꯥꯏꯗꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯃꯤꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯆꯤꯕꯣꯟ ꯃꯁꯤ ꯉꯥꯡꯅꯔꯤꯕ ꯍꯥꯏꯅꯔꯤꯕꯁꯤꯡꯁꯦ ꯃꯥ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯅꯨꯄꯤꯁꯤꯕꯨ ꯀꯌꯥꯝ ꯐꯖꯅ ꯉꯥꯡꯅꯕꯤꯔꯝꯗꯧꯔꯤꯕꯒꯦ ꯈꯪꯗꯦ ꯏꯕꯦꯝꯃ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯃꯥꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯌꯥꯔꯕꯗꯤ ꯂꯧꯔꯕꯗꯤ ꯑꯩꯅ ꯉꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯣꯏꯀꯣ ꯑꯩ ꯋꯥꯔꯣꯏ ꯏꯅꯝꯃ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯃꯥꯅ ꯍꯦꯛꯇ ꯑꯄꯥꯝꯕꯁꯨ ꯄꯪꯇꯧ ꯃꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯁꯨ ꯀꯔꯤ ꯅꯨꯃꯤꯠꯇꯨꯅ ꯂꯥꯛꯀꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯇꯧꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯒꯗꯒꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯍꯛꯆꯥꯡ ꯁꯣꯛꯅꯕꯅꯤ ꯏꯅꯝꯃ ꯇꯣꯝꯆꯧꯅ ꯅꯨꯄꯤ ꯉꯁꯥꯏꯒꯤ ꯏꯟꯁꯥꯡꯗꯨꯕꯨ ꯀꯅꯥꯅ ꯊꯣꯡꯉꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯆꯥꯛꯀ ꯂꯥꯝꯕꯒ ꯐꯅꯌꯥꯝ ꯑꯗꯨꯝ ꯆꯥꯁꯤꯟꯈ꯭ꯔꯦꯅꯦ ꯑꯩꯗꯤ ꯏꯟꯁꯥꯡꯕꯨꯗꯤ ꯑꯩꯅ ꯊꯣꯡꯕꯅꯤ ꯑꯗꯨ ꯃꯈꯣꯏ ꯇꯥꯁꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯕꯦꯝꯃꯁꯦ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕ ꯑꯩꯒꯤ ꯃꯇꯦꯡꯒꯁꯦ ꯌꯥꯝ ꯄꯥꯡꯉꯤ ꯍꯟꯗꯛꯇꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜꯂꯨꯈꯥꯛꯁꯤꯡꯗꯨꯁꯨ ꯃꯥꯅ ꯂꯣꯏꯅ ꯐꯦꯡꯉꯤ ꯉꯁꯤꯗꯤ ꯃꯥꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ ꯑꯣ ꯐꯩ ꯑꯗꯨꯝꯅꯕꯨ ꯇꯧꯔꯕꯗꯤ ꯌꯥꯝ ꯐꯔꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯃꯥꯒꯤ ꯐꯤꯁꯥꯀꯣꯟꯗꯣ ꯂꯣꯏꯔꯛꯂꯅꯤꯗ ꯅꯪꯅ ꯈꯔ ꯊꯦꯝꯅꯧ ꯇꯧꯔꯒ ꯑꯃꯨꯛꯇ ꯁꯥꯅꯕ ꯇꯧ ꯍꯣꯏ ꯑꯩ ꯍꯥꯏꯒꯦ ꯃꯔꯥꯏꯅ ꯇꯞꯅ ꯁꯥꯔꯒ ꯍꯩꯖꯔꯛꯀꯅꯤꯗ ꯑꯁꯨꯝꯅ ꯅꯣꯡꯃ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯏꯕꯦꯊꯣꯏꯁꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯑꯗꯨꯛ ꯇꯥꯔꯛꯂꯝꯃꯤ ꯈꯔꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯊꯣꯏꯗꯨ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧ 2-3ꯅ ꯄꯣꯠꯐꯝꯗ ꯃꯥꯒꯤ ꯃꯇꯥꯡꯗ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯏꯕꯦꯊꯣꯏ ꯃꯅꯥꯃꯛꯅ ꯍꯦꯛ ꯇꯥꯔꯨꯔꯤ ꯂꯇꯥꯅ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯏꯆꯦ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯆꯟꯅꯗꯗꯅ
ꯆꯦꯛꯁꯤꯗ ꯃꯄꯥꯝꯗ ꯍꯜꯂꯛꯇꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅꯕꯨ ꯁꯨꯝꯃꯕꯗꯤ ꯅꯍꯥꯟꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯀꯧꯕ ꯂꯥꯛꯂꯗꯕꯅꯤ ꯃꯥꯅ ꯂꯥꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯒꯩ ꯂꯩꯔꯤꯕꯁꯦ ꯆꯟꯅꯔꯣꯏ ꯃꯔꯝꯆꯠ ꯑꯁꯦ ꯀꯅꯥꯅꯕꯨ ꯆꯟꯅꯗꯣꯏꯅꯣ ꯃꯥꯏ ꯃꯑꯣꯡꯁꯤ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯤ ꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯑꯩꯒ ꯅꯠꯇ ꯇꯧꯕꯅꯤꯀꯣ ꯃꯣꯏ ꯃꯅꯝ ꯕꯤꯅꯥꯗꯣ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯝꯈ꯭ꯔꯦ ꯑꯩꯒ ꯑꯣꯏꯔꯕꯗꯤꯕꯀꯣ ꯅꯍꯥꯟꯅ ꯁꯝ ꯐꯣꯏꯅꯗꯅ ꯁꯤꯔꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯏꯃꯨꯡ ꯑꯗꯨꯅꯕꯨ ꯀꯅꯥꯅꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯏꯅꯦ ꯁꯈꯤꯒꯗꯣ ꯃꯤꯉꯣꯟꯗ ꯌꯥꯝ ꯐꯈ꯭ꯔꯕ ꯀꯥꯏꯖꯗꯕ ꯏꯅꯦꯅꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯌꯦꯡꯂꯒ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯍꯥꯏꯕꯤꯗ꯭ꯔꯤ ꯍꯥꯏꯗꯅ ꯃꯥ ꯃꯉꯛꯇꯣ ꯊꯦꯛꯀꯠꯇꯨꯅ ꯆꯠꯂꯤꯕꯅꯤ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯅ ꯌꯦꯡꯅꯤꯡꯗꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯥ ꯃꯁꯥꯁꯦ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯕ ꯃꯥ ꯃꯁꯥ ꯈꯪꯖꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯃꯁꯦ ꯃꯃꯥꯏꯕꯨ ꯊꯣꯛꯅ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯆꯟꯅꯗꯗꯨꯅ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯪꯗꯦꯅꯦ ꯑꯗꯨꯒ ꯃꯁꯤꯗ ꯊꯦꯛꯀꯠꯇꯅ ꯑꯩ ꯃꯉꯥꯏꯔꯕꯅꯤ ꯂꯣꯟꯅ ꯆꯠꯂꯤꯕꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯃꯣꯏ ꯇꯣꯝꯆꯧꯒꯗꯨ ꯀꯔꯤꯝꯇ ꯍꯥꯏꯗ ꯉꯥꯡꯗ ꯆꯠꯂ ꯍꯥꯏꯕꯅꯤꯗ ꯏꯅꯦ ꯁꯈꯤꯅ ꯃꯃꯥꯅꯤꯅ ꯀꯥ ꯍꯦꯟꯅ ꯉꯥꯡꯖꯩ ꯇꯧꯗ꯭ꯔꯕꯁꯨ ꯃꯕꯨꯡ ꯃꯥꯅꯗꯤ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯅ ꯃꯆꯟꯅꯨꯄꯤꯗꯣ ꯊꯤꯟꯕꯤꯈꯤꯕ ꯌꯥꯏ ꯍꯥꯏ ꯋꯥꯅꯤ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯊꯥꯔꯤꯕꯅ ꯈꯪꯗꯦ ꯂꯇꯥ ꯏꯕꯦꯝꯃ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤꯗ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯇꯧ ꯇꯝꯅꯔꯒ ꯀꯔꯤꯅꯣ ꯐꯕ ꯄꯨꯔꯛꯇꯣꯏꯁꯤꯕꯣ ꯀꯔꯤꯕꯨ ꯑꯐꯕ ꯑꯣꯏꯗꯣꯏꯅꯣꯕ ꯇꯜꯂꯤꯗ ꯑꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯈꯣꯠꯄꯒ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯍꯥꯏꯅꯩꯃꯦ ꯃꯗꯨꯒꯤ ꯏꯕꯦꯊꯣꯏ ꯍꯥꯏꯕꯤꯗꯣ ꯄꯨꯔꯥ ꯀꯩꯅꯣꯝ ꯅꯦꯝꯃꯤ ꯃꯣꯏꯁꯦ ꯃꯌꯨꯝ ꯉꯟꯇꯥ ꯄꯥꯟꯊꯣꯛꯂꯨꯔꯒ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦ ꯑꯣ ꯈꯔ ꯂꯩꯔꯒ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯃꯔꯥꯏꯅ ꯄꯥꯟꯖꯅꯤꯁꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯨꯃꯛꯅꯤ ꯇꯧꯔꯛꯇꯣꯏꯁꯦ ꯉꯥꯡꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯏꯕꯦꯊꯣꯏ ꯁꯤꯡꯖꯨ ꯂꯩꯗꯅ ꯃꯌꯨꯝ ꯇꯝꯅ ꯀꯞꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯐꯤ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯕꯤꯅꯥꯗꯨ ꯃꯆꯜꯒꯤ ꯃꯑꯣꯡꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯏꯕꯦꯊꯣꯏꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨꯗ ꯕꯤꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯔꯦ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯕꯍꯥ ꯏꯅꯝꯕꯗ ꯍꯥꯏꯌꯨꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯅꯪꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯄ ꯌꯥꯎꯔꯒꯦ ꯏꯅꯝꯕꯗ ꯑꯝꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ 이나마 아이나 쑥 파트라가 이나마 낭나 까림다 하이비르시 까이긴 쑥 파타비게이고 까리기노 이나도 둥시네 떠비기노 아이나 용리세 라이바다기 너희 마양이 이자수 아이나 속아다바니 이나마 아이나 얌 파타비네 아이디 아이나 썸나 숨 라이바기 마후타 나하나 시자라 마디 파가다바나 너희 마양무수 미망나서 판바 얌 파타비네 아이시 sana isang kanan masak khangudri ai kai noi bema nang nang si hai bu mayam si bo nati kanana nang bu kari harak pa yaugi ha isal da kanana kari harak ke ba idam da hayu se adum na hai ba hong na de se hayeng makai adum na hai gan nang na yum se lai badagi ai khoi mayam gi izat kari de sok ka doino yum sia isal gi su yum nang na lai ning mama tam phau ba nang na yum se lai bada ai khoi kari ta hai ga da ba lai ti matungdane adumna ka haiganu ko nang inama ai ima taso amadi inamagi mafamda yam lankre asidi aigi asoiba aran mayam isa ithanda loina khangzare yum palabi aina tawriba niti ni yom mayam se yam soire haiba ai ngasidi inamadagi khangma ngami nama isa gi asoiba mayam se ai ngasidi tapna semdokpa ngamna bu hotnarage nama matam koina wakhal tarudraba ibethoidu numitudagi wakhal aduk tarami imungi yungi thabak ama tawbada mana tawjingaida mana hana tawnabu hotnazarami binasu masanupina khangda hitaba thabak mayam ama takpi tambirami yam nungsinana imunga du leirami tomsong as ngasigi uti thongmusidi othongna hawkhre isangdo khara ga pawne manang chaksu khara paw thabak ka satre ngasidi uti se tak ta makai saraga tumdru leithokpa haiduni sakhina haisu haibani onthokna hawkhreda aigi mawgi ngasigi uti se phanna yame se aina hawmandana sa singkhriba mayam se binana ima tazo ngasidi uti se oh aina thongba nati ye aikhoi be thoina thongi ni yam hawtro aina thongba nati as aigi silsigi othok naikreda nahan makai thongdaba sida aikhoi di karimta haidabra aina khaluraga hawre haw isalna thongba insang se ai sana thongba neba onthokna hawreda sidia nangna sumna hawna thong thak tawramgani dudi imadi kadaidagi khangni ge hawre sa insang thongba haibase asumni hek thong thak tawgadaban ima tazo aina thongi base inamana aibu asumna taw haidana takpi badagin
ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯪꯗꯕ ꯍꯩꯇꯕ ꯄꯨꯝꯅꯃꯛ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯒꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯟꯅ ꯈꯪꯂꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯪꯉꯤ ꯂꯝꯍꯦꯟꯕꯤ ꯑꯣꯏꯗꯨꯅ ꯊꯤꯉꯥꯎ ꯂꯤꯉꯥꯎ ꯇꯧꯗꯨꯅ ꯌꯨꯝ ꯉꯟꯅ ꯄꯥꯅꯤꯡꯂꯨꯕꯒꯤ ꯇꯝꯒꯗꯕ ꯃꯇꯝꯗ ꯇꯝꯍꯧꯗꯕꯒꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯕꯗꯣ ꯂꯣꯏꯅ ꯍꯩꯔꯦ ꯑꯩ ꯉꯁꯤꯗꯤ ꯏꯅꯝꯃꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯁꯨꯝꯅ ꯏꯕꯦꯊꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯋꯥꯈꯜ ꯇꯥꯕ ꯍꯦꯜꯂꯛꯏ ꯌꯨꯝꯗꯨꯗ ꯃꯥꯅ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯁꯨ ꯌꯥꯝ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯥ ꯃꯁꯥ ꯃꯇꯣꯝꯗ ꯇꯞꯅ ꯇꯞꯅ ꯈꯪꯖꯔꯛꯂꯝꯃꯤ ꯉꯁꯤꯗꯤ ꯏꯕꯦꯊꯣꯏ ꯕꯤꯅꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯒꯤ ꯃꯧ ꯑꯃꯅ ꯆꯠꯀꯗꯕ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯂꯣꯏꯅ ꯈꯪꯅ ꯍꯩꯅ ꯆꯠꯂꯝꯃꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯪꯒꯣꯏꯗ ꯕꯤꯅꯥ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯏꯕꯦꯊꯣꯏꯅ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯏꯕꯦꯊꯣꯏꯒꯤ ꯅꯨꯄꯥ ꯆꯥꯎꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯕꯤꯅꯥꯅ ꯍꯩꯃ ꯆꯥꯎꯕ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯎ ꯂꯥꯎ ꯆꯪꯉꯣ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯣꯏꯅ ꯀꯥꯈꯠꯂꯣ ꯏꯃꯥ ꯑꯣ ꯏꯃꯥ ꯆꯥꯎꯕ ꯂꯥꯛꯏꯌꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ ꯍꯣꯏꯆꯦ ꯏꯕꯦꯊꯣꯏꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯛꯄꯗꯨꯗ ꯁꯪꯒꯣꯏꯗ ꯂꯩꯔꯝꯕꯗꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯕꯤꯅꯥꯅ ꯀꯧꯕꯗꯒꯤ ꯇꯥꯔꯗꯨꯅ ꯁꯥꯈꯤꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯆꯥꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇ꯭ꯔꯤ ꯏꯆꯥꯗꯤ ꯁꯣꯝꯗꯒ ꯏꯃꯥ ꯊꯕꯛꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯕꯒ ꯏꯃꯥ ꯃꯊꯟꯗ ꯂꯩꯕꯒ ꯂꯥꯛꯄꯗꯣ ꯍꯦꯛꯇ ꯐꯔꯛ ꯇꯥꯕ ꯑꯗꯨꯒꯤꯅꯤ ꯁꯤꯗꯩꯗꯤ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯗꯧꯅꯤ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯅꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯗꯣ ꯅꯪ ꯅꯠꯇꯅ ꯌꯨꯝꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯈꯪꯗ꯭ꯔꯤ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯣꯏꯁꯤꯅ ꯈꯔ ꯋꯥꯈꯜ ꯇꯥꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯇꯥꯕꯤꯔꯕꯗꯤ ꯈꯔꯁꯨ ꯍꯦꯛ ꯃꯐꯒꯗꯕꯅꯤꯗꯣ ꯏꯃꯥ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯏꯕꯦꯊꯣꯏꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯃꯃꯥꯡꯊꯛꯇ ꯅꯆꯥꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯏꯕꯦꯊꯣꯏ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯁꯨ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯉꯁꯤꯗꯒꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯅꯔꯒ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯇꯥꯖꯥꯎꯕ ꯑꯩꯁꯨ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯄꯗꯒꯤ ꯏꯃꯨꯡꯗꯨꯗ ꯇꯧꯔꯣꯏꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯥꯎꯕ ꯑꯩꯅ ꯅꯣꯡꯃꯇ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯅꯤꯡꯂꯨꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯑꯩ ꯏꯊꯟꯇ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯐꯥꯎꯖꯔꯛꯏ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯇꯥꯖꯥꯎꯕ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯏꯃꯥꯗꯁꯨ ꯑꯩꯅ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯒꯦ ꯑꯄꯪꯕꯤ ꯃꯃꯧ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯒꯅꯤ ꯑꯩꯅ ꯏꯃꯥꯅ ꯅꯪꯕꯨ ꯁꯥꯎꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯌꯥꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯒꯗꯕꯅꯤ ꯑꯩꯁꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯏꯟꯊꯣꯛꯇꯨꯅ ꯂꯣꯏꯅ ꯇꯧꯍꯜꯂꯤ ꯃꯁꯤ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯁꯣꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯈꯪꯉꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯔ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯃꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯑꯩꯅ ꯉꯁꯤ ꯑꯩꯒ ꯄꯨꯟꯅ ꯍꯟꯈ꯭ꯔꯁꯤ ꯏꯃꯥ ꯉꯁꯤꯗꯤ ꯃꯥꯁꯦ ꯑꯩꯅ ꯄꯨꯖꯈ꯭ꯔꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯕꯗ ꯏꯃꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯣꯏ ꯅꯁꯥ ꯅꯁꯥꯅꯕꯨ ꯌꯥꯅꯖꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯕꯨ ꯈꯜꯂꯤꯕꯒꯦ ꯃꯈꯥ ꯇꯥꯅ ꯁꯤꯗ ꯁꯨꯝ ꯂꯩꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯏꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯕꯨ ꯑꯗꯨꯕꯨꯅꯦ ꯏꯃꯥꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯀꯨꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯐꯖꯐꯝ ꯂꯩꯇꯦ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕꯗꯤ ꯐꯩꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯌꯨꯝꯁꯤ ꯏꯆꯥꯒꯤ ꯌꯨꯝꯅꯤ ꯂꯩꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯂꯨꯍꯣꯡꯂꯨꯔꯕ ꯀꯧꯕꯅꯤꯅ ꯃꯤꯅ ꯏꯆꯥꯒꯤ ꯃꯔꯝꯗ ꯍꯦꯛ ꯍꯥꯏꯅꯕꯗꯨꯁꯨ ꯏꯃꯥꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯦꯗꯣ ꯑꯗꯨꯒꯤꯅꯤ ꯈꯜꯂꯨ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯎ ꯏꯃꯥ ꯑꯩ ꯉꯁꯤ ꯇꯥꯆꯥꯎꯕ ꯂꯥꯛꯂꯤꯉꯩꯁꯤꯗ ꯃꯥꯒ ꯄꯨꯟꯅ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯟꯅ ꯑꯣꯏꯔꯕꯁꯨ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯄꯦꯜꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯏꯃꯥ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯕꯦꯊꯣꯏ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯕꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯕꯦꯊꯣꯏ ꯍꯥꯟꯅꯒꯨꯝ ꯇꯧꯗ꯭ꯔꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯆꯞ ꯆꯥꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯇꯧꯖꯔꯝꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯛꯇ ꯇꯧꯕꯗ ꯅꯠꯇꯅ ꯃꯅꯦꯝꯒꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯃꯌꯨꯝ ꯑꯗꯨ ꯄꯥꯜꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯈꯤꯒ ꯕꯤꯅꯥꯒꯗꯨ ꯏꯕꯦꯊꯣꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯕꯦꯊꯣꯏꯅ ꯏꯃꯥ ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯪꯉꯣ ꯍꯥꯟꯅ ꯂꯥꯛꯀꯅꯤꯅ ꯑꯝꯇꯁꯨ ꯍꯥꯏꯔꯛꯇꯦ
ꯏꯆꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯅꯣꯡꯃꯇ ꯅꯄꯥꯝꯗꯒ ꯂꯥꯛꯀꯅꯤ ꯈꯪꯗꯕꯗꯨꯗ ꯉꯁꯤꯗꯤ ꯏꯃꯥꯒ ꯍꯦꯛꯇ ꯍꯧꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯦꯝꯆꯥꯅ ꯍꯩꯃ ꯏꯅꯝꯃ ꯕꯦꯝꯃ ꯅꯪꯁꯨ ꯌꯥꯎꯔꯛꯏꯗꯅ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯅ ꯍꯦꯛꯇ ꯂꯥꯛꯏꯗꯅ ꯉꯁꯤꯗꯤ ꯍꯩ ꯕꯦꯝꯃ ꯅꯃꯥ ꯍꯣꯏꯁꯤꯕꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯍꯜꯂꯧꯅꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯁꯨꯃꯥꯡꯗ ꯁꯨꯝ ꯂꯦꯞꯍꯜꯂꯤꯕꯗꯨꯕꯣ ꯅꯪꯕꯨ ꯏꯃꯥ ꯂꯥꯛꯑꯣꯁꯦ ꯁꯨꯃꯥꯡꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯅꯝꯃ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯉꯁꯤꯗꯤ ꯆꯥꯛꯀ ꯆꯥꯔꯒ ꯍꯟꯒꯗꯕꯅꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯍꯩ ꯏꯕꯨꯡꯉꯣꯗꯤ ꯂꯩꯇꯕ꯭ꯔꯣ ꯊꯕꯛ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯇꯥ ꯆꯥꯎꯕꯗꯤ ꯉꯁꯥꯏꯗ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤ ꯕꯤꯅꯥ ꯁꯦ ꯕꯦꯝꯃ ꯀꯩꯅꯣ ꯉꯥ ꯆꯥꯛ ꯈꯔ ꯌꯥꯎꯔꯛꯄꯅꯤꯁꯦ ꯄꯨꯁꯤꯜꯂꯨ ꯉꯁꯤꯗꯤ ꯏꯃꯧ ꯑꯅꯤ ꯆꯪꯗꯅ ꯉꯥꯗꯣ ꯍꯥꯎꯅ ꯊꯣꯡꯂꯒꯅꯦ ꯆꯥꯛ ꯆꯥꯊꯣꯛꯈ꯭ꯔꯁꯤ ꯀꯥꯟꯅꯗꯦ 이놈아 ꯆꯥꯛ ꯆꯥꯈ꯭ꯔꯁꯤꯀꯣ ꯍꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯃꯦꯝꯆꯥ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯅꯨꯡꯉꯥꯏꯅ ꯌꯧꯌꯥ ꯂꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ